Manipur Top Channel की माइकैदी की मरुइबी इपाउसिंग मैम ने थमजगी अहनबदा कुकीजौ काउंसिल चीफ मिनिस्टर बेरेन कांगपोपी फाउदुना सत्तनाबा खंगलखरे कुकीजौ काउंसिल की माइकैदी की मणिपुर की चीफ मिनिस्टर एन बेरेन सिंगाना दिसंबर 19 कांगपोपी डिस्ट्रिक्ट फाउदुना सत्तनाबा थौरांग तौरिबदु काना यानिंगदबा फुंगदोरखली चीफ मिनिस्टर से सेनापति रॉबेनानी फेस्टिवल सरुक यानबीगिदम कांगपोपी फाउरग सेनापति सत्तनाबा थौरांग तौरिबनी मरसिद कुकीजौ काउंसिल की माइकैदी की रॉबेनानी फेस्टिवल पांगपुंग कुकीजौ काउंसिल यानिंगदबमदी अयत अपन पीनब थौरांग तौबलैति अदुबो फंक्शन असिदा चीफ गेस्ट ओइगदबा चीफ मिनिस्टर एन बेरेना कांगपोपी डिस्ट्रिक्ट फाउरग सत्पति यारोय अकनबा कांगलुपी इरांग थोक्तुना लैरिङै सेरसिदा चीफ मिनिस्टर असिना कांगपोपी डिस्ट्रिक्ट फाउदुना कांगफालगी लंबीदा सेनापति सत्नि हाइरिबसि मरम जाति करिगुंबा चीफ मिनिस्टर की खोंगसत असिना मियामदा साउनिंगबा पोगंदुना कांगपोपी फाउरग सत्नाबो होनरगबदी माकी मदद अटैक चथरकपा याय हाइना चेक्सिन वा पिरखली कुकीजौ काउंसिल की माइकैदिगी एन बेरेना लुसिंगबा मणिपुर सरकार कुकीजौ कम्युनिटी की मथक्ता थवोइना लौतुनरग अटैक चथहनबनी हाइना माराल सिरी हौकिबा था तराक मपन लेप्तन हिंसा की थौदोक थोक्तुना लाकपसिना मियोय क्या खमथेंगना अवाबा हाइबदु ओइरे अदुबा चीफ मिनिस्टर मसादी करिसु नसुंगना लेथोकले हाइना माराल सिरी अतोपा पावमदना NIA टेरर नेटवर्क सिंग खांगदोनबा स्टेट सिंग लैरिबा लॉ इन्फोर्सिंग एजेंसी सिंग ट्रेनिंग पीगदौरी स्टारलिंग डिवाइस फगतखिबगी मतंगदा सेंट्रल एजेंसी सिंग थिगतपा होख्रे नेशनल इन्वेस्टिगेशन एजेंसी NIA की साइबर टेररिज्म डिवीजन लेबा असगी स्टेट सिंग लैरिबा तोंगान तोंगानबा लॉ इन्फोर्सिंग एजेंसी सिंगबु टेरर नेटवर्क खांगदोकपा ngamnaba ट्रेनिंग पीगदौरी NIA ना पीगदौरीबा ट्रेनिंग असिदा काउंटर टेररिज्म की हॉटस्पॉट इनक्रिप्टेड डिवाइस मतौ क्रमना सर्वेलेंस संगसिनगदगी हाइबिगी मतंगदा ट्रेनिंग पीगनी अनौब खोंगथांग असि पार्लियामेंटरी कमिटी की माइकैदिगी सरकारना टेरर नेटवर्क सिंगना सेल थादब थिंगनब स्टेट सिंगदा चानब खोंगथांग लखनबा खंगलखिबदुगा मरी लैनना पैखतपनी टेरर फाइनेंसिंग मयुकनब ngamnabagidama सरकार की माइकैदिगी साइबर पेट्रोलिंग कंखहननब मतुंग एजेंसी सिंगबु बांग्लादेश लानसिंदुना बांग्लादेश का टेररिस्ट ऑर्गेनाइजेशन अदुबु मयुकनब ngamnaba थबक पैखतहनबनी फाइनेंशियल इंटेलिजेंस यूनिट की माइकैदिगी टेरर फाइनेंसिंग ओइबि याय हाइब सिंगनब सिंग रन फ्लैग तौदुना थमलब मतुंग मदुगी मरी लेनब रिपोर्ट CM ना थानब थौरांग तौरी पार्लियामेंट की कमिटी असिना क्रिप्टो करेंसी करम मतमदगी सिजनबा हुई मसिदा टेररिस्ट सिंग सेनबरा हाइबदु येंसिंगनी सेंट्रल गवर्नमेंट टेररिस्ट सिंग की थबक थोरम सिंग खांगदोक ngamnabagidama matam ayambada mikupnahom singna lainaba honabagi mathakta matau karamna terror organization sing asigi makutta kadaidigi sil yor I habena singmadu directorate of enforcement singna thigat hangadari amaromda tha asigi taraga humdori imphal east ki kairau khunaudagi combined force na starling satellite antenna amasum router forward kibedugi matangna central agency sing thigat paukre ऑपरेशन अदुदा म्यांमार आर्मी ने सिजनबा MF4 assault rifle पिस्तौल अमसुम अतै नोमै मरु कैफोर्ट किबने हाइरिबा डिवाइस असि RPF PLA ने सिजनबा होगने ऑर्गेनाइजेशन असि होम मिनिस्ट्री ने बैन तौरबसु म्यांमार दि ऑपरेट तौरी स्टारलिंग सैटेलाइट एंटेना फगत किबसिना सिक्योरिटी एजेंसी सिंग साउंड नुंगनांग पोगले सैटेलाइट बेस्ड हाई स्पीड इंटरनेट सर्कमेटिंग मेचिन फगत किबसि स्टेट असिदा ममांग से इंग्लिश सिंगनिगा कुनगो हुमदगी मे अखुमदगी इरांग थुलखिबा मतुंग अहानमनि मसिगी मतंगदा सेंट्रल एजेंसी सिंगना इन्वेस्टिगेशन चथबौख्रे खुलाइसि म्यांमार की पुसलकप्रा हाइबदु इन्वेस्टिगेशन चथरि हाइदि पन्मयाबदि लैबा असिदा लैदिबा लालहौबगी इरांग असि लक्षिनबगी दमकता मिनिस्ट्री ऑफ होम अफेयर्स की मेकेदिगी नेशनल काउंटर टेररिज्म पॉलिसी अमसुम स्ट्रेटेजी अथुबदा हौदोलगनि लोइनना नॉर्थ ईस्ट टेररिज्म लक्षिननबमदि मसिगी फंडिंग असि कंट्रोल तौनबा अथुबदा थबक पैखलगनि हाइना यूनियन होम मिनिस्टर अमित शाह ना नवेम्बर 3 दिल्ली दा पांगथोकिबा एंटी टेररिज्म कॉन्फ्रेंस दा फोंगदोखरबनि हाइनसु पावमन मखातारी अतोपा पावमदना सखंगदब सिंगना मियोयनी मखोंना नुमैना कापतन वरकलमनै Ngarang pung terek minini furom taba matam Imphal East ki khundrapum kendra gi manung sanba hengang police station konba kongba turel gi maning thangba torban gi sarukta sakhangdaba singna miyueni makhongna numaina kaptuna horaklamne solaba miyueni do hauzi Imphal gi Zrims hospital laikanari
पुलिसदगी फंगो पाव की मतुंग सोक्तुन लाइकटनरिबसिंग अदु इम्फाल वेस्ट की सगोलबन मैनो लेरक्तगी तखेल संगम हेमंता से यंखैगा मंगा अपुक्पा नोदिया इम्फाल ईस्ट की शक्ता अवांग लाइकाइदगी यंखोम केसो से यंखैगा मंगा अपुक्पा इबोहल कौवे मखोय अनि कराना करी मरमगिदमक्ता नोमैना कपलम्बनो हाइबदु हौजु फाउबगी ओइना प्रेसना खंगमंगमद्रि अतोप पाव मदनमो प्रेमिसी मतंग पुलिस की इन्वेस्टिगेशन पेंद्रबदी CBI NIA दा थिजिनहनब सिनखिबि है DIG जुगेशंद्र था की तरागा मरी की अयुक्ता थौबाल डिस्ट्रिक्ट की हैरो पुलिस स्टेशन की मनुसनबा सलुंगफम थोकिब थौदोअमदा लैखिद्रब लैश्रम प्रेम से तरागा निपानविसी की मतंगदा पुलिस ना हौजिक चथरिब इन्वेस्टिगेशन अयाम्बा लोसिलक्रि करिगुम्बा पुलिस की इन्वेस्टिगेशन द पेंद्रबसु इंडिपेंडेंस इन्वेस्टिगेटिंग एजेंसी अम ओइरिबा CBI नत्रगन NIA द केस असि थिजिननबा मणिपुर पुलिस दा अप्रोच तौरकु यागनी हैना मणिपुर पुलिस की DIG रेंज 2 जुगेशंद्र थौबाल डिस्ट्रिक्ट हेडक्वार्टर पांगथोकिबा पावगी मिफम अमदा फोंदोखरे माना मखाताना हाइखिबदा सलुंगफम थोकिब थौदोअदु प्रिपाक की केडर खरा मफम अदुदा मियामदगी सियल खाइबा लाखदोरे हाइबगी पाव फंगमदगी पुलिस न मफम अदुदा संक्षिनब मतमदा केडर सिंग अदुना नोंमै कापथोरकपदगी लेबक थिब थौदोअदु थोकिबने थौदोअदुरा लैखिद्रब लैश्रम प्रेम यावना अतै केडर सिंग अदु कक्सिंग खुनौदगी सलुंगफम तमना लाखिबने लैखिद्रब प्रेम की फोरेंसिक एग्जामिनेशन लोरे फारब मियोइसिंग अदुदी इंट्रोगेशन स्टेटमेंट लौबसु लोरे मखा ताबा इन्वेस्टिगेशन चथरी पुलिस न चथरीब इन्वेस्टिगेशन असिद मियामना लाना लमजिंग थेंगनरी पुलिस न तौरीब खरा सिमियाम की पुंसी मसम लंथुम गानबगी तमक्तने मरमदुना पुलिस न चथरीब इन्वेस्टिगेशन असिद पेनब लेरगदी इंडिपेंडेंस इन्वेस्टिगेशन एजेंसी ओरिब CBI नत्रगन NIA दा केस असि सिननबा अप्रोच तरक यागनी थौबाल डिस्ट्रिक्ट पुलिस पर्सनल सिंह नियम चुमना थबक तौरी फारिबा मखोय तरु हौजे पुलिस कस्टडी लेरी डिसेंबर 23 दा कोर्ट पुथोगलगा असुम अरानी हियरिंग सथगदबने मखोयबु थदोखिबा नत्रगना बेल पीबा हाइबदुरी कोर्टना लेपदबने थौदोअदुरा लैखिद्रबा लैश्रम प्रेम सयेसिगी जुन थादगी स्कूल लाखिद्रे माक प्रिपाक जॉइन तौख्रबम सने लैखिद्रबा प्रेम प्रिपाक की केदरनी हाइबसी इन्वेस्टिगेशन खंगमखिबने की पावगी मिफमदुरी सरुक याखिबा थौबाल SP राकेश बालवान हाइखिबदा लैखिद्रबा मियोइसी की मतंग मेजिस्ट्रेट इंक्वायरी तौनबा तक्सिलक्पले अदुबो मेजिस्ट्रेट इंक्वायरी हाइबसिदी खुथोंगनबा थौदोक खक्तरा तौगदबने फोरेंसिक इन्वेस्टिगेशन की बतुक इन लैखिद्रबा प्रेमना तोंग कार अदुगी मनुंग थंगना लाखपा ए स्टार दा तोंगलखिबा अंडरग्राउंड सिंगना काबलक्पा नोंमै मरुना पानबदगी लैखिदबने केदर सिंह थादोकपा नत्रगना बेल पीबा हाइबसिदी पुलिस की खुत्ता लैथि कोर्ट की डोमेन लै मरम अदुना मियामना अरानबा पाउ सादोकपिगनो हाइना अपील तौखि गसिगी पाउकी मिफम अदुरु थौबाल डिस्ट्रिक्ट की एडिशनल SP ऑप्स हाइस देवेंद्र अमसुम एडिशनल SP LO सुरसु सरुक याखि तंदकपा पाउ खतंग थमजगी नागागी एपेक्स बुडी सिंगी बॉयकॉट हंदोखरे पाउमै नागा यूनियन ममांगना पाउमै नागा इंडिविजुअल तरुक सोशल पॉलिटिकल बॉयकॉट तौखिबा मदे नागागी एपेक्स बुडी यूनाइटेड नागा काउंसिल ऑल नागा स्टूडेंट एसोसिएशन मणिपुर नागा वुमेन्स यूनियन नागा पीपल्स मूवमेंट फॉर ह्यूमन राइट की मथक्ता बॉयकॉट तौरहना लौथोखिबदु हांदोखरे हनु पाउमना मखातारी ngasinumiदा waram phongkhiba tuan manipuri sifong singa masum thokhiba thodo thoksing digi maroibi I pau sing myamna thamjagi hanbada se minister N Birena nauna semkaliba Moirang da leiba INA gi complex yengsingkhre ngasi manipur gi chief minister N Birena surprise visit oina Moirang da leiba INA gi semga sagaliba complex ki phibam yengsingkhiba galoinana koki terrorist na jeribam digi pikliba thani pan khakta ngairiba angang yauna angang uhum amadi nupi uhum puna miyoi taruk pharaga pukhraga tamthina otnairaba matungda halaga barak turel lamthrakhibagi thaudokna maram oiraga lamdam sigi khoisaunaraba miyamna mamang thagi tang taraga taruk horakhibi hauda minister amadi MLA gi yum kai amadi lantum mangan tagan khibagi thaudokta yaukhiba Bisnupur AC gi MLA oibitana tana lainga asida Works Minister Govidas Kontaujam ki yum Manipur Minister Nongthoma Berena surprise visit oina satuna yengsingkhre amadi Govidas Kontaujam ma ki Facebook page thagalakhiba post amada Miscreant singna amang ata tuan khraba a ki yumda ngasi Minister N Berena amadi ma ki kalik laktuna yengsinbikre masimak ehakna thamoi singna thagat pungdui wakolon phaudok nadabana amang ata amadi singna ba kya thugali aduba asengba amadi asumba wayeldi adumuk leigani ayakna thajai madudi lamdam asida leiminariba amadi hingminariba community singi
marakta ing tapa hanjilangna madi ngak shenana khongthang lengakna soidana laukhulakani haina soirakli amaromda Chief Minister nongthomam berena ngasi Moirang konjengbam lekai da leiba INA complex su hakthengna satuna yengsingkre Chief Minister na nauna semga sagaliba INA ki complex amadi complex asida leiriba Netaji Subhash Chandra Bose ki murti yauna complex ki mafam sing koina satuna yengsingki ngasi ki khongsat aduda Works Minister Gopidas Konthaujam Social Welfare Minister Hais Dingo MLA KS Ibomcha amadi Santi su saru yakhi atop pawamdana primary school ki oza khomdram promote ki yumda hand grenade ama sakangdaba singna thamjilamle amaromdana laisang mamangda 51 mm gi bomb leramle Imphal Police Station konba Udipok Khaidem Laikai Land number 2 da leiba primary school gi oza khomdram promote ki yumda hand grenade ama sakangdaba singna thamjilamle haidi thawdo singa se promote ki apokpa Nandakeshwar walking satnaba tholakpa matamda thongalda bom adu leiba thengnarakhiban haidi khudakta bom ama leiri haiduna police ta pau pibadagi Imphal Police Station ki team ama laktuna yengsilaba matung bom adu lakthokre haidi thawdo asiga mari leinana police na case ma lokatuna thijin bawkre thawdo asiga mari leinana khomdram pramona phongdokpada ikhang khangawdana mahaki yumgi thongalda hand grenade thamjilamba haibasi lebak thibani mi kungna tabi yumlakta bom thamjindun akia khang piba thawdo asi matungna tawbiganu haina mari leinaba singna khangalakli kanana kari maram gidamak bom thamlam libano haiba khangdri thawdo odu yaningda phongdoktuna mafamdugi maira paibi ima singna laikai dugi community hall wakat mifam amas pangthokre wakat mifam adu yumlakta bom thamjilamba yaningde matungda asiguma thawong si tawbiganu hairakli amaromdana laisang mamangda 51 mm gi bom leramle Imphal West District ki Hongham Patagi Koirengai tainaba Kuman Pokpi haina khangnaba Sakmai Police Station konba laisang ki mamangda 51 motor gi maning lairamba thengnabadigi miyamna khoirang khosawnarure Pausi hek phangbadigi hengang police station ki OC yauna Sakmai Police ki team amana spot sangduna yengsingkre Mafam aduna leiramliba MM51 gi bom si kanana kari merang gidam amadi karamba matamna kabakhibano haina akoibigi miyamna samamna bu hangkya hangnarakli hiramasugi matangna police tagi phangba paw gi matungina hairiba bom si koirengai da leiba besepna Diwali ki matamda makhoina kapkhibani haiba confirm tawre hari bom asi mi hanaba natragan asoi apan danganna bom nati madura sunatana leiramliba bom adasu empty case ni hairinasu pawsta makhatari atopa pawmana nan manipuri hatpada KCP PWG MC ga mari leinade haukiba tang taraga mari gi numidang wairamda nan manipuri ani hatkiba thawdo do party asiga mari leinade haina aina thingkraba laholup kanglaipa communist party PWG MC unification gi PRO singkhai nganba na kuyek pidro thokpa sirol amana phongdorakli sirol aduna makha taradun hai party asida atamnana toina miyamda lan uhananaba lalongam oina tattana utsaibigi hainabi state government amadi mari leinaba kayana silakli mata asida panjaning madi revolutionary ki wakhalon amadi imaleba ki kathoktuna lakliba yawal ihawasibu haubi diba isil inaw kayana su nupa thoktaba rajniti ga mari leinaba isagi oijaba khara phangna hotnabugum khulai oina sisinahanbigi hainabi leiriba kayana khudakta thadoktuna nupa thuna aikhoina tawbani haiba ngamna thabak tawbiyo case adu India ki law enforcement kya leiri makoina asumba putholaki keni khununa mathongda kalli haibagum state law agency kya nasu asum aran thibigi mut mathak thongba kharana haiba inba saduna thaina dagi chatharakpa yam asonbigi hainabi kya uthokpiba sumgani asumba khar taromsi hauzik manipur gi oiriba phiba masi yauraba phau aikhoi masil gyan tanadradi amadi semdoknadradi tungda aikhoi masil marakta amuhana gyan lakani thajatre isa gi leiriba position aduda duties tonasi professional amadi rajniti aniga khara khenaba leibiu party asina thokiba thawdo do haksina lawi athubuda asumaran puthokani miyam marakta utsairi bising athubura thidokani asengba asumba puthokani hainasu sirola duna makha tarakli atop pawmana Fox amadi eco network yauna lukyaana Khongjom War Memorial Complex ki akoiba mafam singna sit sengbagi thabak sathari eco network hairok na mateng panglaga Federation of Civil Society Organization Fox amadi MPDF ki miyeng makhara Fox Thawbal District Committee Khevasing Memorial Youth Club
ꯈꯦꯕꯁꯤꯡ ꯅꯨꯄꯤꯖꯥ ꯑꯄꯨꯟꯕ ꯂꯨꯞꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯃꯦꯒꯥ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯀꯦꯝ ꯑꯃ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 15 ꯍꯧꯔꯒ ꯆꯌꯣꯜ ꯑꯃ ꯁꯨꯞꯅ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ngasi asi humni chanba numit oina ngasi su leptana makha chathari pangthokliba social service asiga mari leinana Fox Thobal District Committee gi President Salam Susan na hakibda ipaipu gi khubam luna nana thamsi haiba wakhalonda sitpa sengmi khongjang ama changsilaklibasi khongjom War Memorial Complex asi thauna pharaba ipaipu sing aduna imalepa asi mikha ponma pamdabadu phaurakanda lelam sandokpa British lanmi singa akanba lamba taunaramlaba matung yeknabada koknonduna changjagadabi saruk nokna thawai thakiba maphamni mafam asi haukiba sei khara sidagi yengsinbinaba leitabadagi onthokpa phibam ama oirakpadagi sengdongnaba luna nana thamnaba phirep asi lorakpani mafam asida lakpiriba miyamnasu mafam asi leiba asibu kananaba aikoigi ipaipu singna thawai khubakta haptuna thauna fana yeknabasinga lanthengna aroiba iyahip tan kiba mafam amani khanbiraga mafam asida lakpiba matamda isamaki lanni khanbiduna amot akai thengnabirabasu dustbin sing asida isana saramba asapotki maku sing mafam sana hapiramamadi ising bottle sing mafam marang khangdana langthoklamba tawbigano atop state singdagi lakba tourist singna aikoin ipaipu sing asida ulliba mawong matawaduna awangba thaki wakhalol lei haibadu takadoriben henis makhataki makha chatharakpa oitopa pawamana November 16 bu Andaman loi thakibasingi ningsing numit oina lauthokpiyo November 16 si lenga na warep ama lobiduna lenga ki thakta athoba 16 gi ningsing numit haina lauthokpiyo Manipur Prajadi mikha pone hingbadagi nokna sikhibana hena phai khanba jathini maram aduna English amaga sani panga maudraga mathoida marai baki ningtama ngangnaba Manipur gi athoba kyana chawkhraba British samasyaga lanthengnakhit lanfam aduna Manipuri kaya ningtama ngangnaba thawai ka thadokhi sokpanduna yekna bigi khuta takhraba singbu namfuba yen chathaduna phangsi tawbu yaw kaisum sangda thamba yaw loi thaba yaw makhal kya gi serak pikhi lan adu loiraba matung Manipur gi athoba 16 Andaman ithatap mapunsigi loi thakhi hairiba athoba 16 adu gi manungda lalup singbagi phampuramba singjamai oinam lekai digi yengkhom abungjaw amasum singjamai yumnam lekai digi laisram khamba ani di Andaman ithata lekhidre lemhauriba 18 di makoigi miyat kakhiduna thadorakhi adubu makoi nipan natana ataidi Manipur halaktuna leirabagi ayaba pikidabana Manipur gi mapana punsi lenki makoina thawaina khupak haptuna kana hotna jaramba mama lebaki laisada tinjaba phangjakhidi leiba asigi ningtama ngangnaba honabada maramdamda leiba phangkidraba athawa sing adubu ningsingduna amaso makoigi mama lebak nungsiam sum kathokpa adubu lumna lawiduna Bharat Sarkarna Andaman ithatki makoina leiramba mafam adu Mount Harriet Korambadagi Mount Manipur onthokpikre loinana Manipur lengana suma khoibu ikai khumna boina makhoi 16 gi ningsing khuma mapal kangjai nongpok thangbu maikida thambire masi Manipur amasum Bharat Sarkar anina athoba 16 su tasengna awangba thakti ikai khumna bani haina logani adubo masida sithaba awong haiba tarabadi athoba 16 sigi ningsing khubam ama thambirabana amasum makoina leiramba Andaman gi Mount Harriet pu Mount Manipur haina kaubirabana makoibu sahi khudingi ningsingnaba akaknaba numit ama thambifam thui makoibu ningsingnabagi khwaidigi sunaba numit ama haiba tarabadi athoba singbu sahi khudingi lanai lup singna athoba singi ningsing numit pangthoknari bana November 16 si lenga na warep ama lawiduna lenga ki thakta athoba 16 gi ningsing numit haina lauthokpiyo haina su pau sida makhatana phongdorakli Forum for Protection of Heritage of 23 amsung Heroes Andaman Chapter 1891 ado tender na sumna mayam na thamjaram ge du hauju ko ina di mayam pau matang se du sinjarage masum mayam puna no ba update ngaminasi